पाक्सदेमपुम उइबमर उइब पाउ खरा अपडेट तौजरी इंटरनेट हांगदोक्ट्रबदी ngasi नुबिदांगदगी ब्लॉकेट तौरगनी लंबीदगी टेक्स लौप यानदब कोतुना तौरंबा हाईवे ब्लॉकेट हंदोग्रे मणिपुर की वाथोक असिना मरम ओरगा स्टेट छिनबा थुंगना मोबाइल इंटरनेट थिंजिनदुना लेख्रिबा जे इरांग लेदब सिंगी डिस्ट्रिक्ट सिंगी वेना खुदकता मोबाइल इंटरनेट सर्विस हंद्रबदी हयंग अक्टोबर 5 की नुबिदांग वरम पुंग 6 दगी नेशनल हाईवे 2 दा मतम कक्तबा किलोमीटर ब्लॉकेट चथरगनी अन सेनापति डिस्ट्रिक्ट स्टूडेंट्स एसोसिएशन SDSA ना फोंगदोरगले SDSA की पब्लिसिटी एंड इंफॉर्मेशन विंग ना थादोरकबा सेरोलस नमखातन हाय मणिपुर थोंगलिबे इरांग असना मरम ओरगा था मंगारोम मणिपुर सिनबा थुंगना इंटरनेट थिंजिनदुना लाखिबा असिदा मियामगी याइफनबनी खंदुना लेरखिबनी अदुबो इरांग के ममी अमत लेतबा लॉ एंड ऑर्डर निंथी नंगाकलिबा सेनापति याउना सिंगी डिस्ट्रिक्ट खरादसु मोबाइल सर्विसिंग थिंजिनदुना थंबा हाइबसि यामना बरम जादे हिरम असगी मतंगदा लेंगाक्तसु क्यारगना हाइजखिबा लेख्रबनी अदुबो मियामगी वरोल ताबिबगी मुहूर्ता लेंगाकना मोबाइल इंटरनेट थिंजिनबगी मतम नमित मंगानी अमुकसु सांगदोखरे सिंगी मनुंग हंजिनबा मफमसिंगदा ब्रॉडबैंड सर्विसु निंथीना फंगदबना अवाबा कया मायोगनरी हौजिगी मतम असिददी इंटरनेट हाइबसि खुदोंग चाबा अमा ओइना उबगी मुहूर्ता मियोबगी फंगफम थोकपा हक ओइना लौनरबनी असिगुम फिबम मसिदा इंटरनेट मतम सांगना थिंजिनदुना लेखिबासे यामना तौफम थोक्तबा मदी मरम चादबा थौंग अमनी हाइना लौदबा ngamde मरम असना सेनापति डिस्ट्रिक्ट इंटरनेट असे खुदक हांगदोक्ट्रबदी हयंग अक्टोबर 5 की नुबिदांग वरम पुंग 6 ताबदगी नेशनल हाईवे दा मतम कक्तबा इकोनॉमिक ब्लॉकेट चथरगनी ममांग तकदगी हौना एसोसिएशन असिगी मैकेदगी अमदी माहिरोइसिंगी मैकेदगी यामना डेमोक्रेटिक ओइबा खोंजंग चांगसिनबदा ताबिरक्तबदगी खोंथांग असि तंगाई फदना लौखलकपनी असिगुंबा पामदबा थौदोकसिंग असि थोगनदनबगीदमक लैगांगना मियंग चंगबिदुना मोबाइल इंटरनेट बैन असि सेनापति डिस्ट्रिक्ट की वेना खुदक हांदोकपियो तुंगकोइना तंगदु लेताना मदी नुंगसी चानन लेमिनदबगीदमक वरी चानदबा एसोसिएशन असिना मतम पुनमकदा थोंग लाउना हांगदुना लई हाइनसु सेरोल असिना मखातारी नकल मरमदा नेशनल हाईवे नंबर 2 असिदा लिसांग सिना चथरखिबा इकोनॉमिक ब्लॉकेट कासिदगी हांदोकले मसि सेल थुंगी फिबम चरक्तबदगी खरामखै फिबम फगनदबा लौबा फेरेप अमनी हाइरे मणिपुर डेंगी लाइचत किनिंगाई ओरकले ममांग सहिदगी तंखा हेनता नाब थेंगनरे मियोय लिसिंग अमग सुपना तरागा हमदई पॉजिटिव ओइरे इम्फाल वेस्ट कक्ददा सदरे तरानारे मणिपुर सही असगी जनवरी अमदगी गरंग फौबदा डेंगी पॉजिटिव ओइखिबा अपनबा मिसिंग लिसिंग अमग सुपना तरागा हमदई यौखरे ममांगी सहिदा मियोय तमंगा सुपना अहुम पॉजिटिव ओइखिबा असिगी येंगनबदा तंखा हेम हेना पॉजिटिव ओइबा थेंगनरे मणिपुर लेगा की हेल्थ डिपार्टमेंट की स्टेट मलेरिया सेल दगी फंगबा रिपोर्ट की मतुगिना हाउजिंग पावर स्टेट असगी इम्फाल वेस्ट डिस्ट्रिक्ट खक्तदा मियोय साद्रे दरा पॉजिटिव ओइबा थेंगनतुना ख्वाइदगी वांगना डेंगी लाइचत संदोकबा डिस्ट्रिक्ट ओइरे इम्फाल ईस्ट चामग हुमदोय थौबालदा हुमफुगनी थोय बिष्णुपुरदा 38 टेक्नोफलदा 13 काक्सिंगदा 10 कांगफोकबीदा 9 सुचानपुरदा 5 साल्टेनदा 3 नोनेदा 3 सेनापतिदा 3 उखरुलदा 1 अमसुंग कमजोंग डिस्ट्रिक्टदा अमने सही असिगी वेनदे स्टेट असिदा डेंगी लाइचत असिना मरम ओरगा मी सिखिबगी ऑफिशियल ओइबा रिपोर्ट अमत लैद्रे स्टेट असिदा डेंगी लाइचत न हेलगलिबा फिबम मसि येंगलग स्टेट मलेरिया ऑफिस की मैकैदगे स्टेट अमनि डिस्ट्रिक्ट की थाकदम यामदा अवेयरनेस पीबा प्रेसमेट पांगथोकबा टीवी रेडियो दा पाउजेल पीबा कांगमरुम साबंगा मसासिंग थादबा पाउडिंग कापथोकना चिंबा थौरांग क्याबरम पाइकतोना लागले मसिदस नतने स्टेट अमसुंग डिस्ट्रिक्ट लेवल की ओइबा रैपिड रेस्पॉन्स टीम सेमदुना थमले लोइनना टेस्ट तौबगी खुलोंग चाबा मरंग काइना फंगले हाइरे हिरम मसिगी मतंग हेल्थ डिपार्टमेंट की कम्युनिटी मेडिसिन इंचार्ज डॉक्टर प्रियो कुमार पाउसी असिगा अखनना उनाबदा वरी सानाबदा मांगना हाय डेंगी लाइना असि एसिड एजिप्टाइ कौबा काग मखल अमना संदोकपनी एडिस एजिप्टाइ कौबा काग मखल अमना संदोकपनी लाइना असिबन हालिबा डेंगी वायरस असि स्ट्रेन मरी थोकना लई मणिपुर दा हौजे हौजे ख्वादगी यामना संदोकपा थेंगनरिबा डेंगी वायरस की स्ट्रेन असि डेन4 अमसुंग 2 ने डेंगी हारिबा लाइना असिगी स्ट्रेन अमना ममांगी सहीदा नाखरगा मथंगी सहीदसु अतोपा स्ट्रेन अमना अमुक नाबा थोकलबदी फिबम लुसिन नादुना प्लेट फोबा कापगी तकाई फदबला खल्ली अदुबो
laina asigi mortality rate haibadi siba yabagi sang asi sumnatagi chada 0.33 khaktani maramasna aikoi isa isa na jackson rabadi amadi akhang hai ningchina tana rabadi layeng bada thoidok na luba laina amadi nate laina ase wangnong pukta yanan boina kumjali singari tareta more da positive boy batheng na ke masigi matung da manipur gi singi district sing da tamna tamna sandorak tuna sahi khara gi mamang dagi impal yausila khibane laina ase sangthokliba kang makhalasi aruba ising da marum kokba nungthal gi matam da sikpa meter sama dagi hena paipa ngam taba kang makhalamane masi khangna miyam na section thorong lokot pa mathau tai kang makhalasi yamna fingba makhal gi kang oiwa maram na kang amana miyoi badagi mabuk thanana ba I singba matamda miyoi makhakta da sikte masina maram oraga kang asina miyoi kyamarum da siktuna imung amada sandok pagi sang asi yamna wanglibane nagala marum da BJP dagi maset kin tharak palepre wangjing tentha masong singjamai mandal gi miyoi hom tokre October amadagi mandal sigi president amasong councilor sing jauna resign tawba taraga mari sure Kogi furumna konsin ba singi kanglok masa sing punsin abada natana makoi ge lola masung lightning manapa mapalai ba ki khulai pai ba singa khusam naduna Manipur dagi tongan ba administration piga dabani habagi timan tala duna Manipur gi yellow furup mitai da onsilak tuna tam thirba lan cha tharak badagi Wahelakli Baphiam Singi Matangda Organizing Committee of Public Assembly for Restoration of Peace in Manipur na mapanglup singa kusam da mamang thagi taraga tarukta pang thogiba Public Assembly na lawkiba warip ki matungina committee asina political party singi thaupu basing resign tawna na bagi sangchilakpa makhata ba khongjangda ngasisu BJP ki wangjing tenta amasung singjamai mandal gi miyoi ahum masa na yana kurek pituna party asidagi tokhre haire Committee asina pangthokiba Public Assembly ki warip matungina makhadana BJP dagi ngasi maset oina kintragar basingde 34 wangjing tenta Assembly Constituency ki Bharatiya Janata Yuva Morcha BJYM ki Executive Member Kedri Mayum Arun Assembly Constituency asima ki BJYM ki atopa member Spardan Sambal Duram ni hari makhoi ani na 40 years lagi tokpagi kurek pikiba serol sing da phongdok pagi matungina ngasi dagi Hauraduna makhoi ani BJYM wangsing tenta mandal ki thabak thorum sing dagi pothajare tokjare laba ki luraba tanba masida narod da sangsilakliba miancha singi lana si loisna bagi asumba khongthang amadi akan ba warip lobagi saruka moina makhoi masa so mangjin thana amadi thamoi singna resign tobagi khongthang asi laujabani haire Amaromda committee asina pangthokiba Public Assembly na lawkiba warip ki matungina sangsilakpa khongjang ki marung chananga si BJP dagi masana yana kurek pidon tokle hariba atopa miyoy dagi mamingna sorok haibam Diven Kawi Singjamai Assembly Constituency gi BJP mandal gi membership number 30533 79733 ni hari Mag masana kurek piba serol asidasu wangsing tenta BJYM gi member anina phongtokhiba wafam singa dumbak phongdok pagaloina magi party gi lusing basingda magna tok pagi serol asi pijabane Karigamba party ki lusing basina yarak taba thoglabasu ngasidagi horaga mahak party asida karigamba hiram amata da mari laina dre anu sopang doki panbi yabadi committee asina sangsilakiba khongjang ki manung sanatha asigi amadagi horaduna ngasi phawada BJP ki mandal ki president singamasong Lilong Municipal Council Impau West ki councilor waram basing yauna party asdagi resign tawba miyoi taraga mari sure More gi maitai sing thamning ba mafamda thamba yaba nate Laina bajom hipnadaba kangthol sakchana na pukham phawfa leitraba mori maitai sina mori doina halan biro harakpada mori maitai isil inaw singi thawna lengjel patha gali mori da leiriba maitai sing thamning ba mafum ta thamba yaba chafu da yok panga na te ana Sisian Forum Peace Committee ki convener angomsa singkhaina phangdokre hingza yai tampa kuki sina kuki narko terrorist singa fullaga maitai furuki mathakta satharakpa lal namaram oraga awapataraba maitai isil inaw singda Sisian Forum na Mateng pangpagi makha satharakpa oina morigi awapataraba lanjena riba maitai isil inaw singda ngasi Sisian Forum na ngamjaba selgi mateng pikre haike mateng pangbatu da saruk yaraduna Sisian Forum gi convener angomsa singkhaina hai morigi maitai isil inaw singna makhoi morida oina hanjarage Layang na sabat temporary jum daliba pamde harak pasi taseng na tamjaningai ni layang na sotu matamda mori gilan jenariba maitai singbo masagi khwari na fo takiba morida amukhan na hanjinaba hona view haiduna Sisian Forum na appeal tawjari haike
lamyan be irapot ki freedom boning sing laduna singkhai nam akhatan hai kumsing lising amaga samfan di fogani fan ki election da krisak sabagi mi ana nambol lodagi mikal da mai paklakhiba hizam irabona matam mathuki manifugi anba constitution adu bajaring dabagi protest tawki matam adugi manifu masagi of constitution adu di yawkhiba irabona yaning khidaba saruk kharap paladuna ningthauna patching turel lamang lamjau punamaki mapu koiba ningthaugi maral sing oibada leingana khuting jin bayadaba si minister ningthauna hapa asina singba kaya si yawbadagi mikhalda mai paklabasu manipur constitution act 1947 gi mayokda irabuna lepki khongjang jangsin ki haujik pali balenga asina su karigumba manipur kai kadaba natraga manipur gi afan basaktam da singna bo orbadi center ki mayokda natraga party ki mayokda lepiyu madugi damak party na tanthoraklabasu miyam hanjin hanjin mikhalda mai pakhangani hanasu makha tari Lintoy ngambi amasung hemanjit ki bihad angangani ki saru maset amatora basu phangan biu jese sahi nauriba mairoi fizam hemanjit amasung lintoy ngambi hizam ki saru maset amatora basu phangan biu aina ideal juvenile club UPDO nalam sang naina sang KY SBA amasung youth Bidestar club na sindu na tera safam laikai club sing na koliva miyam ka kusam to na tera tongbram laikai ki main road ki lambi na kalama Tingjin no wakat khongjang changchin khiba loinana penda ba kholaw sing law khre masong laikhiraba mairoi ani ki mafamda minute ani tumina leptuna awa ba phongdokre ngasi ki wakat mifam masada saruk ya ki phasing ki manung dagi khuraijam thasna na hai laikhiraba isa ani si laikhidre hai ba khanglabani na makoi ani ki haksang sing sinabiduna aroiba mathong mang pang thokna ba khona bada laihana suba mateng bangbiyo angang ani esi ki damak midai ekhoi gi sanavi ki thorom sing pang thok jage Makoy ani buhat pada siya nabasing pare hay na tay marabasida makoy da hak paserak pipiyo hay ke Magna makatan hay mahiroy ani buhat pada siya nababiyo sinta pipam thokpa serak pidrima makay marifuri kunay na peloy Ngasi state sida lantar liba ko ki terroristing asiso manifur dagi marufang na mutat pahay basi miyam ki tangay fadraba itaw da nga mani marabasida ito matamda warosin pubira ko hay ke Nakala marumda JS na lup kaya kusam na duna kudhang sara yan bagi kongjang jangsen kre Lilongda mitai pangal amasong kabui gi apun belum semkre Lilong ya koi bedak konda minariba mitai pangal amasong kabui fruki weba apun ba lob United Tri Community Organization UTCO Lilong haina mingthon tuna lubama ngasi sem khiba kaloi na sahi noriba mairoi ani hatpada sena basing langana capital punishment pinana batak jenkre Lilong Aravati Lamkhai Mapada Liba Lilong Thawal Municipal Council 1/1 gi Councillor Imran Mahmad ki yumda Purubhom asigi milchingna sarugya baga pangthokiba yaraga pangthokiba mifam adu United Tri Community Organization ki General Secretary MK Amubana hai haukiba me ahum dagi thokriba irang asina maram moraga aranba pau ke sandorakpana ikoi masel gi marakta nungsina daba made thajana dabagi maung amalagli masina maram oraga thoganing daba thawdok kya tholakadra aibagi akiba Laibana Lilong ya koi beda khunda minari pa mitai pangal lamasung kabui fruki oiba apanba lubase sembare Lilong ya koi beda leiba tongan ba fruki miyoi sina punna kehara khana paminara ba matungda khul dainare ba mafam sinda nungsi chana namadi manipur da thokbai su khudim makta aikoi funa famina duna khantha minaraga yamna pangal leina lauraga wari padugi makhada laura ba wari padugi makhada organization asi semki bani haike Manai Furubamagi Kanagumba Lamen to Henba, Huran Sinti to Bamioising, Yaroko Matamda, Community Pumba the Maral, Season Bagi Tabak Dawro Damani. Tongan Baran Pauna Maram or Iko Maselgi Marta, Wakalon Manata Balako Matamda, Asumba Tindok Minaraga Maraleva, Musing Adutabak, Warak Minaba, Honasi. Iko Maselgi Marta, Yankinaba, Laktana Hona Minaba, Ibu Wakalon Siga, Loidana. Marifugi House Lady Suasida Equina, Lowa Java Taudan Kudimberg, Furubahongi Apunbo Organization Asinapuna Tawang Lominasi Amaronda Tuli Birang Asiga Marilina Mairoi and it like Hidabasi Tamoisogi, Mairoi Pimasa Aduna Aroiba, Wina Yaklamba Miang Aduna, Manipurgi Mipum Kudimaki Tamoika Hele, Maramaduna Mara Labasing Parga Capital Punishment Piga Dabani, Luina, Angangania Siga Sipaksang Atomatam the Sinabio Haike. Mana Makatan Haiki Beda Manifuraki Tokaida, Tazaragi, and a demand Toriba Cookie. Emeretaragi matak si for what money for Legislative Assembly action ama for walokatana lady basi labak tibane
मखोई तरा की मथक्ता असेंबली ने एक्शन लखोटफम थोगी मणिपुर हौजिक थोक्लिबिराक असिग मरी लेना लागलिबो अक्टोबर 10 मरिदा लिलोंग कैथेल द खोंजंग जंक्शन गनी हानसो फोंदोकी मरगसीदा खांबिननब लेतबदगी लमहेनब कुकी मिलिटेंट सिंगना लानमुक हौरकले मोइदांग फु खुनुक द बोंग कापसिलखरे कैथेल मानबिदा नोंमै कापसिनदना युम्मै थाखरे मासोय पुलिस स्टेशन की मनंग चनबद नतना पुलिस के आउटपोस्ट अमा पुलिस स्टेशन अमा लेबगी मथक्ता 9 असम राइफल्स की सेक्टर अमा अमसुंग सीआरपीएफ की पोस्टिंग ना इगोई क्वेश्चन लेरिबा कैथेल मानबिदा ngasi नुमिदांग पुंग 10 तारमदाइदा लमेन तुहेनबा कुकी मिलिटेंट सिंगना मफम असिगी कुंबोंग मयम रिजोर्ट हाइना खंगनबा मफम अमगी मनिंग थंगबा सरुक लेबा मीदैगी जुम अनि नोंमै कापसिलगा थादोकलमले हाइरे थाउदोग असिगी मांग ओइना ngasi नुमिदांग पुंग 9 लोम तारमदाइदा मोइदांग फोक खुनौक लेबा कुंबोंग मयम राजेन सही हुंपुगा मथोय सुरबा मियो एमगी संगोय मथक्ता कुकी मिलिटेंट सिंगना कापसिलखिबा फिट अमरम सांगबा बोमा मसु तारखरे हाइरे बोमा दो पोखाय हुदबदगी जिंका मथक्तगी ओंथरलगा संगोगी चूरीदा ताकी अदुबो नोंयाय मतुंग फावदा मफम अदुदा पुलिस पर्सन सिंग लागलबसो बोम एक्सपर्ट जरुक तबदगी अदुमक तादो लेरी अने यम्बु असिगी मसानोपा केएस रोमियो न पाउसे से फंगदोरखे माग मोइदांग फो कुनौगी वेस्टर्न मॉडर्न क्लब की फाइनेंस सेक्रेटरी ओइबनी हाइरे मानो फंगदोरकपदा मकोगी खुल मोइदांग फो कुनौगी हेक मनिंगदा असम राइफल सिंग लेरिबनी अदुबो मतौ करमना कैथेल मानबी चिंगलोमदगी मोइदांग फो खुनौदा लेरिबा मकोगी जुम फाववा यौना मपांगल कलबा बोम कापसिलकपा ngamlibano हाइरे अमरोमदा कैथेल मानबीगी खुंबोंग मयम रिजोर्ट की मनिंग थंबा सरुकता लेरिबा मितै सिंगी जुम सिंग तमना कुकी मिलिटेंट सिंगना सिंगथकलोमदगी कुमथरकलगा हान नोंमै मरु कया कापसिलखी नोंमै कापगी मकोल ताबदगी मितै खुंजा सिंग युम थादुकतना चेंथोक रखपा हौरकपदा सिंग यावना पोचै थमनबा युम अमा यावना पुन्ना अनि मै थादोकलमलगा खुलै थुना चिंगलोमदा अमुका हटखिबनी हाइरे कुकी मिलिटेंट सिंगना नोंमै कापसिनबा हौरकिबदा खुल्लसी बुंगाकलगिबा खुंजा सिंगे मैकैदगिसो खुद हन्ननबा होनाखि अदुबु खुलंगांगपा खुंजा सिंगदी लाइसेंस सिंगल अमसों डबल बैरल सिंगबा ओइखिबना अफाबा मखलगी खुलाई पाइदुना अटैक तौरखिबा कुकी मिलिटेंट सिंग मयोकनबा गमदबदगी चेंथोंनरखि हाइरे अदुमैनमक असेंगबा तांजा येंगदो खुलंगांगपा सिंगी मैकैदगिसो नोंमै राउंड खरादि कापखि हाइरे थौदोक थौफमदा संगसिलबा अखोगी पावमीदा सिक्योरिटी फोर्स इन फोंदोरपगी मतुंगिन थौदोक थोकलिबा मफम असे ngasi nubidag pung 9 makharum tarakpada 59 GR की पर्सन सिंगना पेट्रोलिंग चखिबदा ngai कैथेल मानबी एरिया दा आमगी पर्सन सिंग असि लैबगी मथक्ता कुंथ्रागोम दोइ सुबा साम राइफल्स की पोस्ट अमसु लैरिबनी हाइरे लुइना कैथेल मानबी चिंखोंग द पुलिस आउटपोस्ट अमा खरा वांखलगन पुलिस स्टेशन अमा मसु खरा काखलगन पुलिस स्टेशन अमा अमसु सीआरपीएफ की फोर्सिंग सु मथंग मथंग सगुंगना लैरिबनी हाइरे अदोबा मतौ करमना मितै सिंगदा अटैक सथबा ngaphankhibano habagi sabsaba maram khangbagam khidre यूनाइटेड नेशंस जेनेवादा मिफमदा सरुक यारोबा अथौवा इम्फालदा हलखरे सेप्टेम्बर 10 मरीदगी लमथादुना सेप्टेम्बर 19 फाउबा यूनाइटेड नेशंस जेनेवादा सरुक यारुनबगिदमक्ता चलुबा इफ्सागी वाइस प्रेसिडेंट अमदे कोगोमगी स्पोक पर्सन सु ओइबा खुराइजम अथौवा माइफांगना इम्फालदा हलकबगा लोइनना इफ्सा पंदम इफाक अकोमलुप कांगलामै किल सीएल के अमदे केएस नंगसी इफ्सा के ऑफिस पांगथोकपा असम बथारो ममदा ताराम नोखरे लोइनन पावगी मेफम ममसु पांगथोकतना खोंजंगसिगी मतंगदा खोंजनसिगी मतंगदा पामिसिंगदा पावदमखरे इफ्सा की वर्जिन प्रेस थादोरकपा सेरोल अमगी मतुंगिनदी निमित 13 की खोंजनदुदा यूएन जेनेवादा पांगथोकिबा यांखैगा मरी सुबा सेशन ऑफ यूनाइटेड नेशंस ह्यूमन राइट्स काउंसिल गे मापुंग ओइबा मिफम मरी द सरुगाखी लोइदना भाना कंगलैपा मणिपुर की मतंगदा वाफम कया फोंगदोरके मखातरकबदा यूके अमदी यूरोप लेरिबा मितै क्याना जेनेवादा लाक्तुना खुराइजम अथौबगी कैंपेन अदुदा सौगतपोइना सिट इन डेमोन्स्ट्रेशन अमा यूएन की गेट ममांगमक्तदा पांगथोकि हाइरे हंदगी यूएन की कैंपेन असिदा तोंगान तोंगानबा फोरम अमदी स्पेशल रिपोर्टरसिंग दसु सपोर्टरसिंग दसु फेक फाइल रिपोर्ट ऑन चिनकुकी नार्को टेररिज्म एंड इमर्जेंट न्यू गोल्डन ट्रायंगल हाइबर रिपोर्ट अमसु मियोय क्या उनतदा पिसनखि हाइरे हंदगी यूएन कैंपेन असिना हौजिक इमिग्रेंट नार्को टेररिस्ट कुकी सिंगना लाना लमजिंगदुना सांदोकलंबा अरानबा वफुम क्या अमसुम थोकलंबा असि अचौबा माइपाकपा अमनि लोइनना खोंचनासि माइपाकनबगिदमक मतें पांखिबा इरै जपुना मपुलुप निपाना थागतपा फोंदोरकले नागा एरिया दा मखातना अफसबा थमजिनबा यानिंगदे अनसम
India government naga homeland makhatana Armed Forces Special Powers Act 1958 thamjin bagi thawng ase yaning di hana old naga Students Association Manipur ansam gi information and publicity gi cherol man haire cherol asna hai Imphal tampak da leiba police station taraga mapan yaudana Manipur gi atai mafam pombada law and order gi mingda tha asigi ambata gi paraga makhatana tha taruk afaspa extension tawkhre adubo Manipur gi atai mafam singda yengnabada Naga area ase ningthina santi leiba mafam oiba maramna Naga area da pasba extension torokpa si laibak thibani thawung ase chawno hang hangningai oire Naga sing santi nungsijaba mi singne amasung English singa magasampan marfudana taretin do Naga ceasefire sign tawduna Naga homeland santi amadi nungsi chana wak ngaktuna lagli masina English singa ni taraga mangagi August ahumda India government amasung NSCN gi marakta framework agreement sign tawna bagi lambi yat kibani Nakala maromda separate union territory semna bagi UVF amasung KNO na starter of demand pesin kre India laga ka UVF KNO ga satharakhiba political dialogue khumang chawsilakpadagi kangpokpida chatharapai economic blockade khongjang lagtokle kotu kangpokpida based over committee on travel unity kotu na thamarom kangpokpi phautuna chaliba yauna Manipur gi national highway anita chatharakhiba economic blockade ki athingba do lagthoklagani hana lagthokre Highway aniba economic blockade ki athingba si me ahumdagi satharikhiba kanglo masel gi langa iroinana leirakhaba matung kotuna hokiba August kunga mathoida singi mafum singda leiriba kuki chau phorom singda tangai fadana sangba ponam sing marang kana fangan gadabani haibagi demand tawraduna namida sida ki amuk handa khongjanga si sangsilakibani atu manama hausi kuki lan hulum singi apunba lupsing oriba United People's Front UPF amasung kuki National Organization KNO gi mehchinga India langa ki mihutchinga chatharliba political gi dialogue ase khumang chawsilakpa loidana waroisin purakpa yabagi phibamda laglabanina highway ni da thamrakiba economic blockade ke khongjang handokna na bawari lawrapani haire wafam masi kotu gi general secretary Lamilul Singsinanga si kangpokpida lagtokibani mana makhatana phongdokibada UPF amasung KNO gi baikidagi New Delhi da tonganba union territory ama semna bagi starter of demand ama pesin kre amasung hariba demand ase Tabak do untuk nana bagi wafam so Union Home Minister da pisin kri hari Loina na demand singa sige matang da yamna thuwa matam gi manung da India lega ki meke dagi soidana tabak pai khalakani habagi thaja basu leire Loina na matam kya gi mamang dagi kuki jaw miyam gi tabak leirakliba political issue asisu matam chupagi wana jasna bagi film da lagle hai ke marmasana nakal ani gi marakta political solution purakna bagi lambi semba ma oina makhata wafam sing phongdorak triba phawadi Kodun economic blockade ke khongjang asi lokthokna na bawari lawbari haike adu manama karigamba khongjang sing changsen bagi mathau tarak labadi kotuna fibam adu amukhana khanagani hana supang doke mairoi ani hat bagi matang da fakhiba mioi mari CBI na custody da remand lawkhre July 3 ke ayukta mayum dagi thokiba dagi mafam khangdana lerak laba matong mamang thagi kunga manga da hatkre abigi photo sing viral oirki bahizam linthoi ngambi amasong Fizam Mehman Zed Mihar ki matang da Central Bureau of Investigation CBI na lokot ki ba case ka mari leina na tha asigi amada phagat ki ba chenavani haiba nupa ani amasung nupi ani adu ngasi CBI gi mekede ki Guwahati ki special court amada puthorakre Piglibi nupi masa ani yauna makoi marigal loina na CBI na nabid adu makta da miyoi taruk Guwahati tamna pukhibani adubo nupi masa ani adu state asigi juvenile home amada thamlaba batungda nupi ani ga Nupa ani gan ahan bawina kota ke custody remand ngasi fawa lawthaduna thamlakibani adubo makoi mari ke custody remand ge matam ngasi loiraduna kota sida CBI na amuk hana puthorakibani CBI ge makedi gi makoi na lakulifa case asigi matang da sathagadaba investigation ki thabak thorom sing yamna wali ana kota phongdorak baga loinana makoi mari ba makhata na custody remand pibina na prayer dawakibani fairest the special court asina so ayaba firaduna pawmilul hawkip malsum hawkip Lingnai som bai dia masung tingnai ling han thang bodawit mangani gi CBI gi custody da remand tawkhibani nakala maromdana NIA na fakiba khungak ba morang tem anan mathang thagi ahum phoba jail da thajin kre mamang thagi taraga tarukta special command na kong bagi mitai mayek high school manak tagi khungak ba miyoi manga fa ba da yawra basu tha thuki kungani thuida kona vel pirak laba matung National Investigation Agency NIA na Imphal Police Station gi custody digi faraga Namida dumakta da Delhi da puki basing jamai sorok haibam laikai daki marang tem anan sahini fuga banga afok pa laikai daba ema chaw matang thagi ahum papa namit kunthra gi oiba judicial custody demand tawkhre
Mahakpu NIA na July 10 ka mapanda lakotpa case FR number RC 23/2023/NIA Delhi ka mari leina na faduna pugraba matungda thengkhak anirakta mahakpo Delhi gi Patiala House Court leiba NIA Special Court amadagi police custody lawduna ngasi fawwa thamlakhibane adumoina mangasi mahaki police custody gi mandam loiraduna NIA ki deputy Superintendent Neeraj Nisra na Patiala House Court complex leiba Principal District and Sessions Judge New Delhi District Sanjoy Gargwan ki Court Judicial Custody remand prayer tawraduna puthorake NIA ki mekede ki court phongdor khibada makoina register tawduna lakholiba case asiga mari leitana makata na mangonda investigation examination chathabagi mathau tare loina namhak Manipur gi organization amagi train tawraba Kedani habaga loina na Manipur da thokliba irang asigi matangda mahakna atopa myoisinga ipau phaunai habaga report leire Maramazana Mark Potato Kiba Taraga Dimichen Oikiva Natragana case asigi singnaba myoising amasung witnessing the Magna in points satar payaba leibana Mabo case asigi investigation chataringi ki manungdadi judicial custody da namit kunthani thampina da prayer tawrake NIA gi prayer matungi na court asina mahakpo matang thagi ahong phawa namit kunthani ki wena judicial custody remand tawke loina na nabit asida mahakpo amukhana court asida pothorakna ba direction pike sire launa ruraba kugi ama mayumda halakre Angat pa thawdok amada state asida kanglup maselgi akan balan thorakpadagi mafum khangdana leiraktuna imung manung amasong miyam na fawal lan asigi manungda siram lagani haiduna leirakhiba masage sahini foga mapan rom suraba kuki nupa ama mayumda hingna halakpada ngakpada kham thengnagre sira launa roba matungda mayumda halakraba mi adugi mameng sat khodang gebgen kawi kangpokpi district dagini mahangna nahar makai yumda hanjalakidaba adu yu ngauraga lampai chalubadagini haina ngarang police ki team amana NIS to Faringi Longjang Beres ki mafam amada thengna badagi mayung ki myoisinda khusina rakibane panbaja badi mangna mafam khangki dabagi matangda kangpokpi da base tawwa Committee on Tribal Unity ko tuna mahak mamang thagi kuntrada masakang daba khulai paibasina faduna pokibini haina claim tawkiba loinana thawdoga to ki mayukta national aweda fawba shutdown ki khongjang changsinduna protest tawkibane Maragasida Susanpur gi turel amada pumtharaba nupagi haksang amaleramle ngasi Susanpur PS na konba mafam amada sienba turel amada pumtharaba nupagi asiba haksang amalerambadagi police na thawri na singba sinaduna haksang adu laukhalaba matungda maming mata khangtoklaga postmortem examination tawnana bagidama Susanpur district hospital gi birel sangda thamkre haksang adu turel da tawduna leire habagi paw phangbaga Susanpur PS ki team ama panthadana sangsilaki Loina na thawdok adu ki matangda CRPC ki section 174 ki makada thawdok adu ki chap java maram khangdokna na ba an national debt UD case amara start tawtuna thabak laukhale haire Thaunaujam Brindana lale haijakre Manipur Police Department additional SB power waram ki badana tana mamang sahida pangtho ki ba taragani toi suba Manipur Legislative Assembly ki mikhalda ya school yesida JDO ki merip oi ki bi Thaunaujam Brindana Wafung kara fangdok hiabagi video clip viral oirakpagi matangda mahak masana lale aina miyamda sengdokre viral oirakiba video adugi matangda ngasi ayu pung taraga mathoi makharum tarapada ya school janam stand leiba masagi jomda pangthokiba pawgi mifamda mahakna sengdok laduna fangdorakibada thamanga hinjalaklaba lana sigi mang oina me anidagi hauna arambai tengkolgi thaumisina Susanpurda sangsindu jung kaising mai thaba haukibani haina fangdokiba du aranba wafamni haiki Loina irang ase horokba naminini chalakpada kuki nupi aniba fasda pamongda lambi lamjawda ikai firuk tu khuman kiba myoising aduso arambai tengol gi thawmi sing ha kiba du aran ba phusung semjin sajin ba wafum ni hana sengdok paga loina miyamda lale aina haiki panbaya wadi mahna phongdok kiba wafum khara sigi matangda viral werak patiki ngasi yamlabam yamnam haki yumda thomjinduna lale aina sengdok na bakhangan kibani koki sina lakpadagi Manipur da werakli ba phibam phongkre Silchar town ki Manipur boys hostel ki holda sahi asig September ki tang tara gani thoida lamdam madugi lob singe lusing basing punna phamkiba mifam amada federation of homina nongna puthokpa homsuba kunam kuki sina lakpadagi Manipur da oirakli phibam haiba larik ama phongkre anoba larik asina Manipur da kuki singna lan lakpadagi chatharakliba makoigi aron pasajat asina sahi lising kayagi puwari ga sagon raglaba lamdam masige khunaida pir basatheng ki matang da khangminna pagi pasak sing yauri Loina Southeast Asia da maning makha tamna palam bai ramdamasi British ki makha da sahi yangai ga taruk minai oiduna laiki
कुमजा लिसिंग अमगा चापन निफुगा मपनगी अगस्त तरागा मरीदा ब्रिटिश ना मणिपुर थादोख्रबा मतुंगदा मसागी कॉन्स्टिट्यूशन की मखादा इलेक्शन तौदुना निंखा तमना पालमलबा मतुंग इंडिया दा कुमजा लिसिंग अमगा चापन निफुगा मपनगी अक्टोबर तरागा मंगादा करमना पुनखिबा मदि मतम मदुगी निंखा तंबा लेगाकी असेंबली ना कुमजा लिसिंग अमगा चापन निफुगा मपनगी सेप्टेम्बर कुनगा निपान लौखिबा वरे पदुना ngasi इरमदा मणिपुर असिदा उहलकपा अमदि इंडिया के मियंग अदो मयक सेंगना लाइक असिदा नैनरी लाइक असी गवर्नर रोड की लाइक योनबा दुकान सिंग अमदि सेटअप कोर्ट की ऑपोजिट लेबा हाईलाइट कंप्यूटर सेंटर द फंगबिगनि हाइरे अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तोमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काबिगनु पुनमकपो अमखाना थागजरि